ꯑꯕꯦꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯉꯥ ꯇꯔꯨꯛ ꯑꯆꯥꯄꯣꯠ ꯄꯨꯗꯨꯅ ꯆꯪꯉꯛꯇꯨꯅ ꯌꯦꯜꯂꯤ꯫ ꯁꯌꯥꯅ ꯂꯩꯁꯤ ꯑꯁꯤꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯁꯦ ꯅꯆꯟꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯣ? ꯂꯩꯁꯤꯅ ꯁꯌꯥꯅ ꯑꯁꯤꯗꯤ ꯅꯉꯣꯟꯗꯒꯤ ꯐꯖꯅ ꯍꯜꯂꯝꯅꯤ, ꯏꯅꯝꯃ ꯑꯗꯨꯝ ꯀꯧꯔꯦ꯫ ꯂꯩꯁꯤꯅ ꯀꯧꯗꯗꯤ ꯀꯩꯅꯣ ꯅꯪꯒꯨꯝꯕ ꯅꯠꯇꯦ꯫ ꯑꯕꯦꯁꯅꯥꯅ ꯏꯅꯝꯃ ꯁꯤꯒꯩ ꯊꯝꯃꯝꯃꯒꯦ꯫ ꯂꯩꯁꯤꯅ ꯏꯕꯦꯝꯆꯥꯅ ꯌꯥꯝꯃꯜꯂꯤꯅꯦ ꯅꯣꯏꯒꯤꯗꯣ꯫ ꯑꯕꯦꯁꯅꯥꯅ ꯀꯥꯏꯗꯒꯤ ꯌꯥꯝꯕꯅꯣ ꯏꯆꯦ? ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯅ ꯊꯣꯛꯈꯤ꯫ ꯂꯟꯆꯦꯟꯕꯤꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯟꯆꯦꯟꯕꯤꯅ ꯕꯦꯝ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯀꯩꯝꯇ ꯀꯧꯅ ꯉꯥꯡꯅꯗꯦ꯫ ꯂꯩꯁꯤ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯏꯕꯦꯝꯆꯥꯅ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤ꯫ ꯏꯕꯦꯝꯆꯥꯅ ꯕꯦꯝ ꯅꯪ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯨꯀꯣ, ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯏꯅꯝꯃꯗꯤ ꯅꯪꯕꯨ ꯏꯆꯥꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯅꯪꯅ ꯋꯥꯔꯗꯤ ꯏꯅꯝꯃ ꯌꯦꯡꯕ ꯉꯝꯃꯣꯏ, ꯑꯗꯨ ꯈꯪꯅ ꯅꯪ ꯊꯕꯛꯇꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧ꯫ ꯂꯩꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯕꯦꯁꯅꯥ ꯆꯪꯉꯛꯇꯨꯅ ꯂꯩꯁꯤꯒꯤ ꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯁꯅꯥꯅ ꯏꯅꯝꯃ ꯇꯥꯃꯣꯆꯥꯗꯣ ꯀꯩꯝ ꯆꯥꯎ ꯌꯥꯗꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯉꯁꯥꯏꯗꯩꯁꯨ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯗꯦ, ꯃꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯅ ꯎꯔꯦ, ꯏꯅꯝꯃ ꯑꯝꯇ ꯄꯤꯕꯤꯌꯣ꯫ ꯂꯩꯁꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯏꯕꯦꯝꯆꯥꯅ ꯀꯩ ꯍꯥꯏꯅꯔꯤꯅꯣꯅꯦ? ꯂꯩꯁꯤꯅ ꯏꯅꯝꯃ ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯑꯕꯦꯁꯅꯥ ꯁꯦꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ꯫ ꯑꯕꯦꯁꯅꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯤꯅ ꯀꯩ ꯍꯥꯏꯅꯣ? ꯂꯩꯁꯤꯅ ꯍꯅꯨꯕꯗꯣ ꯉꯁꯥꯏ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯗꯕꯅꯦ, ꯃꯁꯥꯗꯣ ꯁꯣꯟꯅ ꯎꯔꯦ, ꯀꯩꯅꯣ ꯈꯤꯇ ꯄꯤꯕꯤꯌꯨ ꯍꯥꯏꯕ꯫ ꯏꯕꯦꯝꯆꯥꯅ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯆꯠꯂꯣ ꯆꯠꯂꯣ꯫ ꯂꯩꯁꯤꯅ ꯍꯣꯏ ꯏꯅꯝꯃ ꯂꯩꯔꯝꯒꯣꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤ ꯆꯪꯉꯛꯏ꯫ ꯂꯩꯁꯤꯅ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯏꯅꯝꯃ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯔꯝꯃꯣ꯫ ꯂꯦꯝꯕꯤꯅ ꯍꯩꯃꯥ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯂꯩꯁꯤꯅ ꯍꯅꯨꯕꯒꯤ꯫ ꯏꯕꯦꯝꯆꯥꯅ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯆꯠꯂꯣ ꯅꯊꯧꯗꯣ ꯇꯧꯔꯨꯆꯣ꯫ ꯂꯩꯁꯤꯅ ꯏꯅꯝꯃꯁꯤꯗꯤꯕꯀꯣ꯫ ꯏꯕꯦꯝꯆꯥꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯩꯒꯤ ꯏꯆꯟꯁꯦ ꯑꯉꯥꯡꯅ ꯑꯣꯏꯔꯤꯕ, ꯀꯔꯝ ꯊꯣꯛꯑꯒꯕ? ꯂꯦꯝꯕꯤꯅ ꯏꯅꯝꯃ ꯀꯩꯝ ꯋꯥꯕꯤꯔꯨꯅꯣ, ꯅꯪ ꯅꯆꯟꯁꯦ ꯑꯔꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯃꯥ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯕ, ꯇꯧꯒꯦ ꯈꯟꯈꯤꯕꯁꯦ ꯍꯣꯡꯗꯦ꯫ ꯏꯕꯦꯝꯆꯥꯅ ꯈꯪꯗꯦ ꯈꯪꯗꯦ, ꯏꯕꯦꯝꯃ ꯍꯣꯏꯒꯅꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯀꯌా ꯍꯩꯇꯕꯅꯤ, ꯂꯥꯏꯔꯤꯛꯇ ꯍꯣꯠꯅꯔꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯍꯩꯇꯕꯅꯤ, ꯏꯕꯦꯝꯃ ꯍꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ꯫ ꯂꯦꯝꯕꯤꯅ ꯀꯥꯏꯗꯒꯤꯅꯣꯗ ꯏꯅꯝꯃ, ꯍꯩꯃꯟꯈ꯭ರೆ, ꯑꯉꯥꯡ ꯑꯣꯏꯔꯤꯁꯤꯒ ꯍꯥꯏꯔꯨꯔꯗꯤ, ꯃꯇꯩꯗꯤꯅꯦ ꯃꯥꯅ ꯊꯣꯡꯕꯁꯦ ꯍꯥꯎꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ꯫ ꯏꯕꯦꯝꯆꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯠꯄꯤꯒꯅꯨ ꯏꯅꯝꯃ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦꯅ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯗꯨꯅ ꯄꯥꯛꯅ ꯀꯧ ꯉꯥꯡꯗꯦ, ꯇꯉꯥꯏ ꯐꯗ꯭ꯔꯕ ꯀꯥꯟꯗ ꯀꯧꯕ ꯅꯠꯇꯅ꯫ ꯁꯥꯎꯕ ꯐꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ, ꯍꯧꯖꯤꯛꯁꯨ ꯆꯠꯈ꯭ꯔꯤꯕꯁꯦ ꯏꯅꯝꯃ ꯍꯣꯏ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅ ꯏꯅꯝꯃ ꯍꯣꯏ ꯂꯩꯔꯤꯉꯩꯗꯅꯦ ꯇꯧꯍꯧꯕꯅꯤ, ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯏꯕꯦꯝꯆꯥꯅ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯒꯦ, ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯁꯥꯎꯅꯤꯒꯦ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯐꯖꯅꯤ꯫ ꯂꯟꯆꯦꯟꯕꯤꯅ ꯀꯩ ꯀꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯇꯧꯗꯤ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯑꯕꯦꯝꯃꯁꯦ, ꯅꯤꯡꯈꯤꯕꯗꯤꯅꯦ ꯄꯥꯛꯅ ꯍꯣꯡꯗꯕꯅꯤ, ꯃꯥꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯄꯁꯦ ꯏꯃꯨꯡꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯕꯨꯡ ꯑꯍꯨꯝꯅ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ, ꯀꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯕꯨꯡ ꯑꯇꯣꯝꯕꯁꯤꯅꯤ, ꯈꯠꯁꯨ ꯈꯟꯅꯅꯤ, ꯎꯅꯗ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯅꯅꯤ, ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯅꯤ, ꯈꯟꯅ ꯈꯟꯅꯗꯅ, ꯑꯕꯦꯝꯃ ꯂꯩꯇꯕꯗꯒꯤꯅꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛꯀ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯦ꯫ ꯏꯕꯦꯝꯆꯥꯅ ꯈꯪꯗ꯭ꯔꯦꯗ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ, ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ, ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ, ꯏꯕꯦꯝꯃ ꯍꯣꯏꯅ ꯍꯩꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ꯫ ꯂꯦꯝꯕꯤꯅ ꯍꯣꯏ ꯏꯅꯝꯃ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫
ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤ ꯋꯥꯗꯤ ꯉꯥꯡꯗꯦ, ꯇꯨꯡꯗꯒꯤ ꯆꯥꯒ ꯑꯆꯥꯄꯣꯠꯀꯗꯨ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯂꯩꯁꯤꯅꯤ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ "ꯁꯅꯥ, ꯄꯨꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗꯦ"꯫ ꯂꯩꯁꯤ ꯋꯥꯗꯤ ꯉꯥꯡꯗꯅ ꯈꯤꯇꯪꯒ ꯑꯃꯨꯛ ꯏꯟꯁꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯖꯤꯟꯅꯗꯨꯅ ꯐꯠ ꯂꯧꯏ, ꯑꯗꯨꯒ ꯍꯩꯗꯣꯛꯀꯦ ꯇꯧꯏ꯫ ꯂꯩꯁꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ, ꯁꯤꯗ ꯄꯤꯔꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯅ ꯄꯥꯏꯔꯤꯗꯨ ꯂꯧꯏ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯉꯁꯥꯏꯅ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯆꯠꯂꯣ ꯆꯣ"꯫ ꯂꯩꯁꯤꯅ "ꯉꯁꯥꯏꯁꯨ ꯆꯥꯛ ꯐꯖꯅ ꯆꯥꯗꯦ, ꯁꯤ ꯈꯔ ꯆꯥꯁꯤꯜꯂꯣ"꯫ "ꯆꯥꯔꯣꯏ, ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ"꯫ "ꯆꯥꯔꯔꯣꯏꯅ"꯫ "ꯆꯥꯔꯣꯏ"꯫ "ꯑꯁꯦꯡꯕ? ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯅꯁꯤꯗ, ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ"꯫ "ꯀꯩꯕꯣ"꯫ "ꯑꯩꯅ ꯍꯥꯏꯖꯦ ꯈꯨꯝꯃꯣ"꯫ ꯇꯣꯝꯊꯤꯟ ꯂꯩꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯆꯥꯗꯨ ꯂꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯑꯆꯥꯄꯣꯠꯇꯣ ꯏꯜꯂꯣ"꯫ "ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯔꯣꯏ"꯫ ꯋꯥ ꯌꯥꯝ ꯉꯥꯡꯅꯩꯌꯦ ꯁꯤ ꯅꯨꯄꯥꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯧꯗꯨ ꯏꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯆꯥꯏ꯫ ꯂꯩꯁꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯨ ꯊꯝꯃꯝꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯇꯣꯝꯊꯤꯟꯅ ꯈꯨꯗꯥꯡꯗ ꯐꯥꯗꯨꯅ ꯂꯩꯈꯤ꯫ ꯂꯩꯁꯤꯅ "ꯀꯩꯅꯣ, ꯊꯥꯗꯣꯛꯑꯣ"꯫ ꯇꯣꯝꯊꯤꯟꯅ "ꯄꯨꯡ ꯀꯌꯥꯒꯤꯅꯣ"꯫ ꯂꯩꯁꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯪꯉꯛꯏ꯫ "ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ"꯫ "ꯃꯤꯅꯨꯡꯁꯤꯗꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ "ꯁꯦꯀꯦꯟ ꯑꯃꯒꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯇꯨꯅ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟ ꯋꯥꯟꯊꯈꯩ ꯅꯣꯛꯇꯨꯅ ꯂꯩꯁꯤ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯁꯤ ꯉꯥꯡꯗꯅ ꯂꯥꯛꯏ꯫ ꯀꯥ ꯌꯧꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯔꯛꯏ꯫ ꯏꯕꯦꯝꯆꯥꯅ "ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ"꯫ ꯂꯩꯁꯤ ꯃꯃꯤꯠꯇꯨ ꯐꯠ ꯌꯦꯡꯈꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯌꯥꯝꯗꯨꯁꯨ ꯍꯧꯒꯠꯅꯕ ꯍꯧꯔꯛꯑꯦ꯫ ꯂꯩꯁꯤꯅ "ꯀꯩꯅꯣ ꯏꯅꯝꯃ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯨꯑꯣ, ꯊꯨꯃꯟꯗ꯭ꯔꯣ"꯫ ꯏꯕꯦꯝꯆꯥꯅ "ꯅꯣꯏ ꯇꯥꯃꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ, ꯑꯗꯨꯒꯤꯅꯦ, ꯀꯣꯟꯅ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ"꯫ ꯂꯩꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯝꯅꯤꯡꯂꯛꯏ꯫ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨ ꯂꯦꯝꯕꯤꯅ ꯎꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯂꯦꯝꯕꯤꯅ "ꯑꯉꯥꯎꯕꯤ, ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ, ꯀꯞꯄ ꯇꯧꯍꯩꯗꯦ"꯫ ꯂꯩꯁꯤꯅ "ꯏꯅꯝꯃ"꯫ ꯏꯕꯦꯝꯆꯥꯅ "ꯊꯣꯔꯛꯄ ꯐꯠꯇꯦ, ꯀꯥꯗ ꯑꯗꯨꯝ ꯂꯩꯍꯧꯔꯣꯀꯣ"꯫ ꯂꯩꯁꯤꯅ "ꯍꯣꯏ"꯫ ꯃꯌꯥꯝꯗꯨ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯅꯗꯨꯅ ꯊꯣꯛꯅꯈꯤꯕꯁꯨ ꯌꯥꯎꯔꯦ꯫ ꯁꯌꯥꯒ ꯊꯣꯏꯁꯅꯥꯒꯅ "ꯆꯠꯂꯒꯦ"꯫ ꯑꯃꯨꯛꯇ ꯄꯨꯟꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯤꯅ "ꯅꯣꯏꯗꯤ ꯇꯣꯏꯅ ꯂꯥꯛꯎꯀꯣ"꯫ ꯁꯌꯥꯗꯨ ꯂꯩꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯋꯥꯊꯤ ꯇꯧꯔꯛꯏ꯫ "ꯏꯕꯦꯝꯃ, ꯂꯥꯛꯃꯟꯗꯅ ꯆꯥ ꯂꯣꯟꯅꯕ ꯆꯤꯅꯤ ꯂꯩꯇꯦ, ꯆꯥꯝꯅ ꯂꯩꯇꯦꯅ ꯇꯥꯜꯂꯛꯇꯣꯏꯅꯤ"꯫ ꯂꯩꯁꯤꯅ "ꯁꯣꯅꯣ, ꯅꯪꯗꯤ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯌꯦ, ꯑꯗꯨꯅꯅꯦ ꯅꯪ ꯍꯥꯏꯗꯣ, ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯖꯗꯦ"꯫ ꯊꯣꯏꯁꯅꯥꯅ "ꯃꯥꯗꯤ ꯌꯥꯝ ꯇꯧꯕꯅꯦ, ꯃꯁꯛꯁꯤꯒ ꯌꯥꯝ ꯆꯥꯟꯅꯅꯤ, ꯅꯣꯏ ꯌꯨꯝꯗꯒ ꯂꯥꯛꯀꯅꯨ, ꯆꯥꯃꯅꯥ ꯆꯤꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯊꯕꯛꯁꯨ ꯂꯩꯕ ꯅꯠꯇꯕꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦ"꯫ ꯀꯥꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯂꯣꯏꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯩꯁꯤꯅ "ꯅꯪꯅ ꯍꯦꯟꯅ ꯃꯥꯟꯈ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯌꯥꯅ "ꯌꯦꯡꯉꯣ, ꯃꯤꯆꯪꯁꯦ ꯑꯩꯅ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯥꯕꯅꯦ"꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯀꯧꯔꯛꯏ꯫ ꯏꯕꯦꯝꯆꯥꯅ "ꯏꯕꯦꯝꯃ, ꯐꯖꯅ ꯂꯩꯌꯨꯀꯣ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯌꯥꯔꯤꯕ ꯃꯈꯩ ꯑꯁꯣꯏꯕ ꯊꯝꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ"꯫ ꯂꯩꯁꯤꯅ "ꯍꯣꯏ ꯏꯅꯝꯃ"꯫ ꯏꯕꯦꯝꯆꯥꯅ "ꯂꯩꯍꯧꯔꯣ, ꯂꯩꯍꯧꯔꯣ"꯫ ꯂꯩꯁꯤ ꯍꯟꯗꯛꯇꯤ ꯈꯨꯝꯃꯛꯇꯦ꯫ ꯃꯌꯥꯝꯁꯨ ꯊꯣꯛꯅꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯈꯔ ꯀꯥꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯩꯁꯤꯅ "ꯏꯅꯝꯃꯁꯨ ꯌꯥꯎꯕꯤꯒꯦ, ꯐꯤꯁꯦ ꯍꯣꯡꯈꯤꯒꯦꯀꯣ"꯫ ꯂꯩꯁꯥꯕꯤ ꯑꯃꯅ "ꯌꯥꯔꯅꯤꯌꯦ ꯏꯅꯝꯃ, ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯦ, ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦ"꯫ ꯀꯥꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯉꯁꯥꯏ ꯃꯈꯩ ꯈꯥꯡꯖꯤꯜꯂꯝꯕ ꯄꯤꯗꯨ ꯈꯥꯝꯕ ꯌꯥꯗꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯆꯩ꯫ ꯇꯣꯝꯊꯤꯟꯅ
Kaigi kapino? Laisigi mangda Tomthin leptuna leirami. Laisi wa ama fau haide. Tomthin da konsinduna kapjai. Tomthin su ngayhak tumina leire. Tomthin na yare se to warni haiba. Piga do hongdo. Laisi kapambadu sat lepi. Tomthin du sat inthoki. Ngasai kai thawai nungaitana kapagi kem khanjilude. Haujikti ikaibasu phaurai. Tomthin na kai haibaduna furit ka se loi cholhalaga. Laisi na kem nataba aduga ise laktana inthok leido adudi amta kon gelao taningdi ko nasaktuga saksidane nangal hong laise nasana yadega haingam jadrido kay hada ngami ba nupano sibo ay chatkhra haidaine aduga kay doraba chatrasidi ay angang masasa nungsibana ay da thokjakrage phagi tawne nang tawgadabdo taw wathi tawno adudi tho chalo. Tomthin laisida noksilagtuna hairei. Dale haiba adum lege sida tho haibane aigi gani aina leiba kaidauge lehoro adudi ngai kho. Laisigi khudangdu tapaiduna chingsili. Laisigi maida tariba samdu khomjinduna haigatli. Maithongjiga chanadre sauri ne tawrido se aingonda yengo kaigino se ai wa haige hairo adu. Tomthin sor mapi ama hondoi aduga laisigi khuddu paiduna hairei. Nang tamoza se nungsiba ngamaroidro. Laisi tumina lei. Tomthin na amukasu hairei. Kumo matungidi khangre haujikidi nungside. Tomthin nokthorai aduga hairei. Nungsidabagi aina kem chadabada nungaitaba poiba. Laisi lala tawna khumai. Adudi sum nungaitabay haiba. Adu ada khangde nangna mukai haubiba natro. Aise kem haidraba natro. Nangna nungsidana nungsiba saduna kai kemuk themjilino. Nangna aise sananingba matamda sanaba yaba. Ha aise kainana khange. Laisi tumina lei kemta khumde. Tomthin na amukasu hairei. Nachindo pandro ain haise khumba haitro. Ai thabak tawruge. Aina hangbade aduna de. Chalo. Ngasidege ai wa ngangoi nangwada. Nang sungang pa yaroi. Aina nangse angang nena asaw se fatharaga leibane. Aduga aigi awabasu khangdaba. Chalo yare. Laisi pakhatna Tomthin buki na kaujai. Tamucha ai nangbudi. Laisigi wahaidu mapung phaba ngamkhidre. Tomthin na thatkre. Nang kaidawre habro. Chalo. Laisi upai leitana thorai. Aduga mafi hongi. Mathantasu wakhal khali. Kaino ngasi mana tawrisina kai hainingiba mana asumain saukhradi aina tawge khalisina kamai tawba ai kai tawne. Tomthin su somda wakhal khali. Aina sum nungsibagi kem haidabane asida mana aise kidabane. Laisi phi hongba loiduna thokre. Tomthin laisi thokibaduda mathanta sonjai. Angang nena anam kangrapone magi sauningbuda sauro ai kem haidreba. Luhonga matungsidadi waridu fazana sanaba yaidana adudi nate masida aidi saurabanido na tawlai aishu taroke yenguna. Laisi pung kharagi matung imungi thabak ingkhang loiduna kada changge tawi. Tampha masangam gidabadu ningsinglai. Kada changge tawrambadagi mamai onthorai. Tomthin na kada changdagai kaida chatoino tawrida yam thuna chango. Laisi ngaihakti ingak-ngaktuna lei. Tomthin na kamaina khangino na. Tomthin amuksu kaurai. Aina haisi kanadra. Laisi yaroi khangduna kada changai. Tumnaba phamung loisilai. Tomthin na kadaga changdagai kaiduna chatoi tawrida. Laisi yam takna khumai.
ꯃꯊꯛꯇ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯅꯥꯗ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ? ꯏꯆꯦ ꯑꯍꯟꯅ ꯉꯁꯥꯏ ꯇꯣꯝꯊꯤꯟꯅ ꯁꯠꯊꯠꯂꯛꯏ꯫ ꯃꯣꯏꯗ ꯑꯣꯏꯔꯗꯤ ꯆꯠꯂꯣ꯫ ꯅꯠꯇꯦ, ꯆꯦ ꯑꯥꯏ ꯍꯣꯏꯗꯅꯦ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯩꯗꯧꯕ? ꯑꯩꯁꯦ ꯅꯪꯅ ꯀꯩꯅꯦꯅ ꯈꯟꯒꯦ? ꯑꯩꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛꯁꯦ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯇꯧꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯩꯁꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯈꯨꯝꯕ ꯍꯩꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯌꯥꯝ ꯈꯨꯝꯅꯤꯡꯗ꯭ꯔꯒꯅ ꯅꯆꯤꯟꯗꯣ ꯊꯥꯖꯤꯜꯂꯛꯑꯒꯦ꯫ ꯂꯩꯁꯤ ꯂꯂꯠ ꯇꯧꯅ ꯄꯦꯔꯤ ꯄꯦꯔꯤ ꯈꯨꯝꯃꯛꯏ꯫ ꯆꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯉꯨꯒꯦ ꯇꯧꯕꯅꯦ꯫ ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯂꯩꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥ? ꯂꯩꯔꯗꯤ ꯑꯩꯁꯨ ꯅꯨꯡꯁꯤꯔꯣꯗꯅ, ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯣ, ꯃꯇꯦꯡ ꯄꯥꯡꯉꯣ꯫ ꯂꯩꯁꯤ ꯇꯣꯝꯊꯤꯟꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯃꯍꯥꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯨ ꯐꯪꯅꯕ ꯍꯣꯠꯅꯔꯣ꯫ ꯅꯁꯥꯅ ꯈꯪꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯒꯅꯤ꯫ ꯍꯣꯏ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯗꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯒꯤ ꯑꯕꯦꯝꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯫ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯈꯤꯕ ꯑꯩꯒꯤ ꯑꯕꯦꯝꯗꯣ ꯑꯩ ꯉꯥꯏꯈꯤꯅꯤ꯫ ꯌꯥꯔꯦ, ꯇꯨꯝꯖꯔꯣ, ꯋꯥꯔꯝꯃꯅꯤ꯫ ꯇꯣꯝꯊꯤꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯂꯩꯁꯤ ꯇꯣꯝꯊꯤꯟꯒꯤ ꯋꯥꯍꯩ ꯃꯑꯣꯡ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯝꯃꯤ꯫ ꯂꯩꯁꯤ ꯇꯣꯝꯊꯤꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯇꯥꯃꯣꯆꯥ, ꯑꯩ ꯂꯥꯜꯂꯦ꯫ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯇꯣꯝꯊꯤꯟ ꯂꯩꯁꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯛꯏ꯫ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯗꯨꯅ? ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯗꯣ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯅ ꯈꯔ ꯉꯥꯡꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯣ? ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯊꯤꯟ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯂꯩꯁꯤ ꯎꯄꯥꯏ ꯂꯩꯇ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯟꯇꯁꯨ ꯋꯥꯔꯧꯖꯩ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ? ꯑꯗꯨꯒ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯅ ꯀꯃꯥꯏꯅ ꯇꯧꯕ? ꯄꯤꯗꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯩ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯑꯩꯁꯨ ꯍꯣꯠꯅꯒꯅꯤ꯫ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯋꯥꯔꯁꯨ ꯈꯥꯡꯈꯤꯅꯤ꯫ ꯑꯩ ꯅꯨꯄꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯅꯤ ꯈꯟꯈꯤꯕ ꯊꯕꯛꯇꯤ ꯇꯧꯗꯅ ꯇꯣꯛꯑꯣꯏ꯫ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯆꯉꯛꯄ ꯃꯄꯥ ꯆꯥꯗꯨꯅ ꯊꯦꯡꯖꯤꯟꯅꯩ꯫ ꯂꯩꯁꯤ ꯇꯨꯁꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯍꯩꯃꯥ, ꯁꯤꯔꯦ! ꯇꯣꯝꯊꯤꯟꯁꯨ ꯂꯩꯁꯤꯅ ꯇꯨꯔꯤꯗꯨ ꯆꯤꯡꯈꯠꯄꯤꯔꯒ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯃꯤꯠꯇꯨ ꯌꯦꯡꯉ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯍꯥ? ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯂꯥꯎꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯂꯥꯛꯏ꯫ ꯂꯦꯝꯕꯤꯅ, ꯑꯕꯦꯝ, ꯀꯩꯗꯧꯔꯦ? ꯏꯆꯦ, ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯗꯨꯅ ꯀꯩꯒꯤ? ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯔꯒ ꯌꯥꯒꯗ꯭ꯔꯣ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯂꯩꯁꯤ ꯇꯣꯝꯊꯤꯟꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯇꯥꯃꯣꯆꯥꯁꯦ ꯁꯥꯎꯔꯒ ꯊꯣꯛꯈꯤꯕ, ꯁꯨꯡꯆꯪ ꯆꯪꯉꯛꯇꯕ꯫ ꯑꯗꯨꯗ ꯑꯩꯗꯤ ꯄꯥꯈꯠꯅ ꯊꯣꯔꯛꯄ꯫ ꯇꯥꯃꯣꯆꯥꯁꯨ ꯆꯪꯉꯛꯄ ꯃꯄꯥ ꯆꯥꯅꯗꯅ ꯊꯦꯡꯖꯤꯟꯅꯩꯕ꯫ ꯂꯦꯝꯕꯤꯅ, ꯑꯣ, ꯑꯩꯗꯤ ꯀꯩꯀꯩ ꯇꯧꯅꯔꯕꯅꯣ ꯈꯜꯂꯨꯔꯦ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯇꯣꯝꯊꯤꯟꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯁꯣꯐꯥꯗ ꯍꯤꯞꯇꯨꯅ ꯐꯤꯂꯝ ꯌꯦꯡꯉꯤ꯫ ꯂꯩꯁꯤ ꯁꯨꯛꯇꯣꯛꯇꯨꯅ ꯇꯣꯝꯊꯤꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯇꯨꯝꯃꯨꯔꯣ꯫ ꯇꯥꯃꯣꯆꯥꯅ ꯇꯧꯔꯤꯗꯨꯅ ꯀꯩꯗꯧꯔꯤꯕ? ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯄꯨꯡꯁꯦ ꯊꯦꯡꯉꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯍꯥꯏꯕ꯫ ꯐꯤꯂꯝ ꯑꯃꯨꯛ ꯌꯦꯡ ꯂꯩꯗꯣ? ꯑꯩꯗꯤ ꯌꯦꯡꯈꯤꯗꯧꯔꯤ, ꯅꯪ ꯇꯨꯝꯕꯗꯣ ꯆꯠꯂꯣ꯫ ꯁꯥꯏꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯂꯣ? ꯑꯩ ꯅꯨꯄꯥꯗꯨꯔꯣ ꯁꯤꯕꯣ? ꯀꯩꯅꯣ ꯃꯥ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯂꯩꯁꯤꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯐꯃꯨꯡ ꯆꯪꯉꯦ꯫ ꯇꯣꯝꯊꯤꯟꯗꯤ ꯁꯣꯝꯗ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯄꯨꯡ 12:19 ꯍꯦꯜꯂꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯇꯨꯝꯕ ꯆꯪꯉꯛꯏ꯫ ꯂꯩꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ
ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯁꯤꯒꯤ ꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯕꯦꯝ, ꯑꯩꯅ ꯉꯥꯡꯕꯗꯣ ꯇꯥꯃꯣꯆꯥ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯇꯥꯃꯣꯆꯥꯁꯨ ꯅꯪꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯦ. ꯑꯗꯨꯅꯅꯦ ꯇꯥꯃꯣꯆꯥꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯦ. ꯅꯪ ꯇꯥꯃꯣꯆꯥꯗꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ. ꯇꯣꯝꯊꯤꯟ ꯃꯄꯤ ꯇꯥꯈꯩ ꯀꯞꯄꯛꯏ. ꯂꯩꯁꯤ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯣꯟꯊꯣꯛꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ. ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ.